CHURACHANDPUR PANGTHOKHIBA Independence Day THOURAM Kuki Militants PAIKHIBA NONGMEI adu toikani HAINA Security Advisor Kuldiep na PHONGDORAKLIBA si TABADA NOKNINGBA PHAO HAINA HANNAGI Minister Ningthoujam Biren na PHONGDOKKHRE Wafama singa silam fel patalaiba mahaki official quarter da pangthokpa pawki mifam amada mahakna PHONGDOKKHIBANI pawki mifam aduda mahakna makhatana hai thamanga faraklaba iranga singa si fawba loishinba ngamdra leiri mahiroi ani mihatina hatkibagi matangda NIA na miyada sida chenabani haiba miyoi khara fagatuna thigatpa hokre miyada duda chenabani haiba khara farabani mahiroi ni gi hakchak imung manungda sinabiro amaromda iranga si loishina bu hotnabagi mami sude niyamgi wangmada pairiba nongmei sing fagatnabani haituna camping operation sathriba si tampak khakta tawbigano chingda su champana na chathabiu chingdagi afa afa makhalgi nongmei pairaga kaplakliba si karigi yengtuna leiribano nakalamaromda arm license pibada athingma thamliba si karigino athingma si lokthokpiu haina sumhakna makhatana phongdokhi koi poppy plantation tongno bidongta madugi seed maru adu pulap punna packet yoromi asam pel tharak pani hai asam pel tharak podu haram bagi tarani mapugi nongma haibedu usi layu raba usi bana siktana to puthok pudi di sikthal buganda poppy maru ngak to orambado pot ado asam rifle ki pot maming the tharak po oibana asam rifle se they are one of the merchant they are business in the plantation of the for plantation of poppy at the hills where Assam rifle are there and the Kuki are there. They are indirectly support to the Kukis. I will say,